मणिपुर न्यूज रीडर की चैनल की वीडियो अमतगा अपडेट तौजगे ngasi जनवरी की तांग 13 ता ASI हिटलर एपोलॉजी तौगदबने ngarang kangpokpi bazar da driver amabu miya mang da tamthina phukibagi thodokta chenabadagi suspend tawkraba ASI hittler kangpokpi town bu mixa thianbagi dam apology tawgodabani haina kangpokpi youth union na demand tawrokle union asigi president haulat khongsai na thadorok pasarol amana hairibana ASI hittler na satakiba yamna thamoi sokningai oiba thodok adu social media da viral oikiba aduna kangpokpi town asi mixa chole kangpokpi town asi violence free oiba mafam ama ohenanaba union asina hotnaduna lairibane law and order maintain tawriba yamna daita leba police officer amana town asida asiguma hingsa gi thawong sathagani haibasi kaidonungda thajarude matam chupada law enforcing agency singna youth union asida mateng pangduna hingsa leitaba town ama ohengani haibgi thajaba thamlibane law enforcing agency singna miyambu phu chaiba amadi town asibu mixa thianbasi khangduna leiba ngamloi matungda police officer bureaucrat natraga daita leba miyo amatana town asi mixa thianba hona biganu haina su pawsna makatana phungduragli thank you